Barish की mingchat thinaba phongdokliba wafamsing adu nongmei chindol da hayankibani haina sengdoraklei. Haukiba numit kharani mamangda social media da viral oirakiba video amada nupi macha ani hanagi BJYM gi president Manohar Mayum Barish Sharma ga hotel da leiminaki haiba wafam phongdokliba adu nongmei chindol da hayankibani haina viral video adu da yauriba miyoi anina ngarang wangkai da leiba Barish ki mayum da lakuna sengdokre. Nupi macha ani dugi imung manung puna lakna Barish ki imung manung amadi laikai miyamga puna saru gyaduna phaminakiba aduda nupi macha ani duna hai makhoina nisa chari ngai da natabali chatlubadagi lal harup amana chahi ani gi mamangda kautukta kakholakhe matam aduda lal harup adugi miyoi singna kana kana ga leminaki hanglakpada asengwa pumba haidoki tungda Barish ka leminaki bra hangakpada makhoina Barish masak khangde leminaki ba laite hairaba fawbada chajet amada Barish ka leminaki haina ithokuna hajin pahallaba matungda nampuda haihalaga laukiba video ne hyriba video du sahi anigi mamangda laukiba video ne haujita viral oirakpani numitubaktada Manipur gi masak naiba MLA minister IS officer engineer Dr amade atopa lal haruki lusingba khara gi ming palanduna tongan ba video lahauke makhatana yumda yauraba matung sel paiba mi khangma natraga ningsinglakpa yaurabade maming lepham piraknaba su khangalakhe hanagi video ama na hauna viral oirakpa asida asengbadu sengdoke haiduna lakpani haina makhoi anina phongdoke nakal lamaromda ngarang wangkhaida leiba Barish ki yumda pangthokkiba paugi mifam amada Barish na hai sahi nauribi nupi macha singda kihan khanganduna aranba moongda lamjingna bahonariba leibak asigi sakti leiba politician amagi free khawda yawba militia singna leibak ningbagi mingda nupi macha kaya sizinaduna sel taraklibasi asengba leibak ningba lupsingna mijeng tangbiyo Viral oirakiba video adu asengba asumbra thidoktana hanthaba thakta politics tawriba asi kainingai ne video adugi matangda asengba wafam nupi macha ani aduna marik chumna thamlakle nupi oibi kya bukhulai waina sizinaduna sel tana bathorakliba singi mathakta president rule lengak asibu lusingliba Manipur gi governor amadi DGP na akanba mijeng changbiyo makhatana atopa MLA minister gi ming palaga video lahawi hyriba asina asumba oirabadi yamna kiningai ne sel piu yadraga video thadokani haibagi mawongni haukiba August 19 da Govindaji temple board ki ahallaman sing yauna governor unaduna Govindaji gi chawkhat thorangi maramda khanaruraba matung video adu thadorakhibani Govindaji gi thabak thoram tawjariba asida phojadaba mami ama tahannaba thawoina video adu thadorakpa oigani chingnai masina kanagumba sakti leiba politician amana mangonda yelakkadaba miyoi sing namthanaba honarabra haibasu singnai hiramasi gi matangda cyber crime police tasu wakat khiba leikhre leibak ningbagi mingda sendal lambi chathariba singi mathakta lengangna akanba thabak lokhapiyo haina su phongdorakhe MHA amadi kuki militant singa anouba suspension of operation sugi agreement ama hayang kuyek pinaragane state asida sahi hena thokliba irang asi losinanaba pandamda mijeng thamlaga Ministry of Home Affairs MHA amadi kuki militant singa anouba suspension of operation sugi agreement ama kuyek pinaragane haire United People's Front UPF amasung kuki National Organization KNO ga MHA ga hayang September gi tang ahumda New Delhi da anouba suspension of operation sugi agreement ama kuyek pinanaba Home Ministry na UPF amasung KNO da khangalakre haire anouba sugi agreement asida kari yauri haibadudi chapchana phongdorakhide haire kumja lising aniga nipan gi August 19 da ahanbo oina Central Lengak amadi Manipur Lengak UPF amadi KNO gi marakta khuyek pinanaba suspension of operation gi agreement adu chahi khudingi renew tawguna lakhimani agreement asigi matung ina kuki militant group singi cadre sing designated camp sing da leigadabani amadi makhogi khulai sing su ningthina lok tawguna thamgadabani haikibani Rims ta BP stroke tawbadagi laikatnanaba pukhallakiba ama hospital na thousadabagi leikhidre irang thokre haukiba August 18 nomaijing numikki ayukta BP stroke tawbadagi Rims hospital da laikatnanaba pukhallakiba ama ngarang ahing laikatnaba ngamdana leikhidre imung manunggi maikaidagi di anaba du hospital ge maikaidagi matam chana treatment chathadabadagi leikhidabani maramaduna thaudok asigi matangda hospital gi superintendent yauna mari leinaba singa wari sanaduna yasinanaba ama puraktriba phawba asiba haksang lokhiroi haina misi asiga mari leinana semkiba JSC gi maikaidagi phongdokre laibak thiba thaudok adu leikidraba miyoi adugi mamingna Yengkhom keso sahi 53 kawi Imphal East ki sekta mayai lekai digini thaudok asigi matangda JSC gi convener Yengkhom
Noi sanada haikibada yengkom keso hokiba August 13 gi ayuk pung 10:30 khara helakpada BP stroke tobadagi hospital asida laikatnana pukhalakibane hospital yauraga laikatnaraga hingani haibagi asada lakrabaso hospital yauraga numit aduda duty daramba nurse ahumna numit adu nomaizing numit oibana doctor laite haina layeng bikide imung manunggi maikedagi di fana pressure tawrabaso mathak thongbasingdagi pauloba ngamloi haina anaba adu karimata layengdana hundokuna thamke ngarang ningthukaba numitasu anaba aduki phibam luna leibana maram oiraga doctor gi maikaidagi ICU da admit tawnaba hyriba hospital authority gi maikaidagi ICU da bed ahangba laite haina admit tohonkhide anaba asigi CT scan launabani haiduna ayuk pung 10:30 tabadagi nungthin pung 2:30 helaba fawba CT scan lawpham gi gate mayada thamke anabagi oiriba phibam adu karimata serious oina lawkhide nomaizing numita doctor laite layeng bangam loi hyriba se nomaizing numita pukhalakpa patient khudimak loina harkadoribra rims hospital asi laita lairaba singidi saruk yaudrabara haina pendaba wafam kya phongdorake loina nomaizing numita leikhidre keso layeng naba pukhalaki baduda mathak thongba singi paulo bangam loi doctor laite layeng bangam loi harakiba nurse ahum adu yauna mari lainariba doctor amasung hospital gi medical superintendent ga wari sanaduna lekhai tadriba phawbadi asi bhaksang lokhiroi haire None amasung Tamelong district ke Naga loop taruk da governor da memorendum pisinkhre None district amasung Tamelong district ta paikhat patongan tongan ba development project sing yauna demand kya taladuna district asigi Naga loop taruk na Manipur ge governor da memorandum pisinduna demand sing asi September 15 fawbugi manungda thabak to antokane haibagi positive response pidaba tarabade pungni phunipan supna national highway 37 Imphal Jiribam lambida total ban gi khongjang changsinna ba yauna national project ki construction work sing thingjinba Thingzinna Bokongjang Jangsilagani Haide KABAC BCLA None LIDC None VACCOPS LKCF None amasung Tamelong district na puna sahi tawraduna ngase Manipur governor da pisinkheba memorandum aduda yauriba warol singde Tamelong amasung None district asi pak sauraba geographical area asi square kilometer 4,327 ne adubo hyriba district sing asigi lambi thong ase population data da yumpham oiraga semgat sagat pagi fanching ase population base pangthokpagi mahuta mathau taba sing adu yenglaga paikhatpana sing tam anigi marakta thong marana chakhot pangamgani maram aduna development work sing ase mathau taba sing adu yenglaga paikhatpiyo freedom fighter rani gadi lugi pongna pomlamdam oiriba lunkawda sariba museum ase chahi kharagi mamangda Central government na fund thadarakrabasu hauzik phawba loisindana lairibase legendary freedom fighter Ranimaga amasung mahaki community bui kaiba pibane None amasung Tamelong district ki development work sing ase mines breeder contractor sing da pibana karamna development propangongodoribano maramadana district ani asigi contract work sing ase mines breeder sing da pinana ba governor office na mari lena ba engineering man amasung work agency sing da director fibio District Hospital None CAC Nungba Oinamlong amasung Khopum PSC hyriba sing asida leifam thokpa doctor nurse amasung technician sing leitabana khudong sadaba kya mayok na hale marumadona hiram sing asida governor na mijeng changduna September 15 fawbugi manungda khudong sadaba sing asi kokhananaba mari leinaba authority sing da advice piduna thabak to onthoknaba sili Karigumba hyriba matam asigi manungda thabak to onthoktrabade pungni phuni pan sumna jiribam lambida total shutdown gi khongjang changsilagani haire